Manipuri Film Industry bu hena chakhatnaba pandamda film bu art and culture ki makhada leihaliba asigi mahuta Department of Information and Public Relations DIPR ki makhada thambinaba kanna hotnaringai talak asida Manipur State Cine Policy lising ani kun chatnahanaba Manipur Cine Commission ama semkhiba ase film tawjariba singi yamna chawba laibak thiba amane Manipuri Film bu DIPR ki makhada leihanaba Manipur Film Finance and Development Corporation Limited Lingbina ba Action Committee for Manipur Film Industry na Manipur gi Chief Minister da ayiba charol pisinduna hotnakiba sing ado Manipuri Cine Commission haiba masemlakpa asina Film Industry asigi maikai karomda chatkadagi haiba tamba ngamdre haina Manipur Film Journalists and Critics Association ki President Manindra Konsam na phongdokre ngasi Manipur Press Club ta paumi sing unaba amada Manindra Konsam na hai Manipur Film Journalists and Critics Association, Film Forum Manipur, All Manipur Film Producers Association amadi United Cine Exhibitors Association ki makhada semkiba Action Committee for Manipur Film Industry ki maikarigi memorandum ama ingkumja inglisingani kungi December anida Manipur gi Chief Minister da pisenke masigi makha tarakpada haukiba taramathoi suba Manipur Legislative Assembly ki taranithoi suba session da sukno SCK MLA ke Ranjitna Manipur gi cinema hall amadi state asigi film industry chakhat hanabagi matangda House da hangkiba wahang amagi pakumda Chief Minister N. Biren Singna memorandum aduda palliba wafam sing adu mamang jahi ki financial year ki manungda thabak ta onthok lagani haina thajaba piki adu bu pi kriba thajaba adu ki onna taina bada Manipuri Cine Commission ama semdana Manipur State Cine Policy isingani kunchana hanaba hotnagani haiba asidi Chief Minister bu lana lamjing naba thawong ni haina Manindra Konsam na haiki MFJCA di akoi di chumnagi Manipuri film bu phaja hanba he nam magul chelan badune akoi gi kaino amtal lejate hujiki CM na assembly gi house da assembly gi floor da assure tau gi budo adu gi matung tawa thabak ne na film commission haiba maling khale cine policy haiba ama leihi 2000 gi me dara Cine megi tang kaya dano ama cine policy na mo laukaki madugi follow up ni haida na tawbadi yai kaide adu moy haidi akogi CM na kanoda moy marunu de yawri mi akogi press release ma thokpasida CM na assembly gi for house na laukki bado adugi matungi na haibadu di yam thina yam na phajadaba haidi honorable CM u mislead to posakam ne Aikogi kanose aikoina piriwa posak se pura nathai ga chakhere aikogi je yam clearly aikogi film mai je film mai si media ni media je media ga mari le neba Director of Information and Public Relations Department da akoi hujiki Art and Culture Department ki makha da le je masi leiroi da bani masi pusin bi hoi je yam men kanoni